ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯣꯏꯅꯕ ꯅꯨꯄꯥ ꯈꯨꯗꯤꯡ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯒ ꯄꯪꯀꯥꯏꯗ ꯀꯥꯏꯅꯍꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯕꯗꯨ ꯎꯔꯒ ꯂꯩꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯈꯛ ꯅꯠꯇꯅ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯧ ꯅꯍꯥ ꯄꯥꯈꯪ ꯃꯆꯥꯗ ꯐꯥꯎꯕ ꯂꯛꯅꯗꯨꯅ ꯀꯥꯔꯟ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯒꯤꯁꯨ ꯏꯁꯧ ꯂꯥꯡꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯁꯤꯐꯥꯎ ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦꯕ꯫ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇꯈꯩ ꯃꯔꯨꯝ ꯀꯣꯟꯗꯅ ꯂꯩꯔꯤꯅꯦꯁꯦ꯫ ꯍꯩ ꯂꯩꯁꯅꯥ, ꯍꯧꯒꯠꯇ꯭ꯔꯤꯕ ꯅꯪꯕꯣ? ꯅꯪ ꯄꯥꯕꯗꯣ ꯉꯁꯤ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯀꯅꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯅꯪ? ꯅꯈꯣꯏ ꯄꯥꯕ ꯂꯥꯛꯂ ꯉꯥꯡꯂꯗꯤꯅꯦ ꯑꯩ ꯈꯥꯡꯃꯣꯏꯀꯣ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯪꯉꯤꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯁꯥ ꯊꯣꯛꯈꯩ꯫ ꯍꯧꯒꯠꯇ꯭ꯔꯤꯕ ꯅꯪꯕꯣ? ꯂꯩꯁꯅꯥ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯡꯒꯣꯟꯗ ꯏꯟꯁꯥꯡ ꯁꯦꯝꯂꯒ ꯐꯝꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯅ ꯍꯦꯛꯇ ꯃꯥꯡ ꯇꯥꯏ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯏꯀꯥꯏ ꯈꯪꯕꯤꯅꯤꯅꯦ ꯁꯣꯝꯗꯤ꯫ ꯌꯥꯝꯅ ꯏꯀꯥꯏꯕꯒꯥꯁꯦ ꯈꯪꯈꯤꯕꯁꯤꯅ ꯅꯪꯕꯨ ꯌꯥꯍꯧꯒꯗꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯀꯥꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯛꯄ ꯌꯥꯗꯕ꯭ꯔꯥ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎ ꯑꯗꯨꯝ ꯇꯨꯝꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯇꯨꯝꯕꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯀꯩꯅꯣ ꯏꯃꯥ, ꯇꯨꯝꯕ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯇꯨꯝꯃꯤꯁꯦ? ꯈꯪꯗꯦ, ꯄꯪꯇꯨꯝꯗ ꯇꯨꯝꯅꯤꯡꯉꯦ꯫ ꯉꯟꯅꯁꯨ ꯇꯨꯝꯃꯤꯅꯤ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯨꯝꯁꯤꯠꯁꯦ ꯍꯦꯛꯇ ꯐꯥꯗ꯭ꯔꯤꯁꯦ꯫ ꯃꯥ, ꯅꯪꯁꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯕ꯭ꯔꯥ? ꯍꯩ, ꯇꯥꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯇꯥꯊꯣꯛꯂꯒ ꯏꯔꯨꯒ ꯂꯨꯊꯣꯛꯂꯨꯁꯣ, ꯂꯩꯁꯥꯕꯤ ꯅꯝꯊꯤꯕꯤꯌꯥ꯫ ꯂꯩꯀꯥꯏꯒꯤꯅ ꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯆꯪꯉꯨ, ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒꯅꯦ ꯆꯥꯛꯇꯣ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ꯫ ꯍꯣꯏꯕ ꯊꯣꯡꯒꯦꯕ, ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯤ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯅꯤ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯩ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ꯫ ꯁꯛꯇꯥ ꯑꯁꯤꯒ ꯐꯤꯔꯣꯜ ꯐꯖꯕꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯃꯤꯕ, ꯃꯇꯟꯅ ꯇꯜꯂꯤꯕ꯫ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯇꯟꯅ ꯇꯟꯅ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ꯫ ꯅꯨꯄꯤ, ꯇꯥꯕ꯭ꯔꯥ? ꯑꯩ ꯂꯥꯛꯏꯍꯦ, ꯅꯈꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ? ꯂꯩꯁꯅꯥ, ꯍꯩ, ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯑꯣ, ꯂꯥꯛꯑꯦ꯫ ꯅꯆꯥꯅꯨꯄꯤꯒꯅꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ ꯏꯆꯦ, ꯃꯩ ꯑꯝꯇ ꯑꯣꯛꯊꯣꯛꯁꯤ꯫ ꯈꯥꯎꯒꯁꯦ ꯑꯃꯨꯛꯇ ꯄꯥꯏꯌꯨꯁꯦ, ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯔꯛꯄꯅꯤ꯫ ꯃꯃꯥ ꯅꯪꯒꯤꯅ ꯁꯅꯥ ꯈꯔ ꯁꯥꯖꯤꯜꯂꯁꯤ꯫ ꯍꯣꯏ, ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯗꯨꯏ ꯋꯥꯗꯣ꯫ ꯅꯆꯥꯒꯥꯇꯣ ꯆꯥꯏꯊꯕꯤꯔꯔꯣ ꯂꯥꯛꯑꯣ, ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯍꯣꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯐꯖꯅ ꯊꯤꯗꯣꯛꯂꯤ꯫ ꯃꯄꯥꯁꯨ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨ ꯆꯥꯅꯅꯕ ꯐꯝꯂꯒ ꯉꯥꯏꯔꯤ꯫ ꯃꯃꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯑꯗꯨ ꯇꯣꯛꯂ ꯃꯇꯨꯡ ꯂꯩꯁꯅꯥꯒꯤ ꯃꯄꯥꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯁꯅꯥ ꯃꯄꯥꯅ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯔꯛꯄꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯌꯦꯡꯂꯤ꯫ ꯅꯥꯀꯟ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤ, ꯑꯃꯃꯨꯛ ꯁꯦꯠ ꯇꯧꯗꯨꯅ꯫ ꯃꯄꯥꯟꯗꯒꯤ ꯃꯇꯥ ꯊꯔꯣꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯇꯥꯔꯦ꯫ ꯏꯇꯥ, ꯀꯩ ꯂꯩꯒꯦ? ꯀꯥꯈꯠꯂꯣꯁꯤ, ꯃꯥꯡꯒꯣꯜꯁꯦ ꯀꯥꯈꯠꯂꯣꯕ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯏꯇꯥꯗꯤ ꯐꯤꯔꯣꯜ ꯐꯖꯕꯒ ꯁꯦꯠꯂꯒ ꯌꯥꯝ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯀꯣ, ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯁꯨꯝ ꯆꯠꯂꯣꯏ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯏ꯫ ꯄꯥꯕꯅ ꯂꯩꯔꯛꯄ ꯐꯤꯔꯣꯜꯅꯤ, ꯐꯖꯗ꯭ꯔꯥ? ꯐꯖꯩꯌꯦ, ꯌꯥꯝ ꯐꯖꯩ ꯏꯇꯥ꯫ ꯃꯁꯛꯁꯤꯒ ꯈꯔꯒ ꯐꯖꯩ ꯍꯥꯏꯔꯗꯤ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ, ꯅꯨꯡꯁꯤꯗꯕꯅ꯫ ꯀꯔꯤ ꯍꯥꯏꯕ ꯏꯇꯥ? ꯑꯗꯨꯕꯨꯔꯣ, ꯀꯦꯊꯕꯤꯌꯣ ꯏꯇꯥ, ꯃꯌꯥꯝꯒ ꯄꯨꯟꯅ
ꯁꯤꯡꯖꯨ ꯆꯥꯅꯕ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯒꯤ ꯏꯇꯥ ꯀꯧꯕ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣꯁꯤ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯎꯔꯦ ꯍꯩꯃꯥ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯂꯥꯛꯑꯣ ꯆꯥꯕ ꯅꯪꯍꯧꯔꯣꯏ ꯂꯩꯁꯅꯥꯗꯣ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯇꯥ ꯊꯔꯣꯗꯨ ꯍꯦꯛꯇ ꯆꯤꯡꯂꯒ ꯄꯨꯈꯤ ꯊꯔꯣꯁꯨ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯃꯇꯨꯡ ꯏꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯂꯦ ꯃꯇꯥꯁꯤꯡꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯆꯜꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ ꯃꯇꯥ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯏꯇꯥ ꯊꯔꯣꯁꯤꯅ ꯂꯩꯁꯅꯥ ꯀꯧꯔꯨꯁꯨ ꯆꯠꯈ꯭ꯔꯒ ꯏꯇꯥ ꯂꯩꯁꯅꯥꯅ ꯑꯣꯏꯅ ꯆꯤꯡꯂꯒ ꯂꯥꯛꯏꯁꯤꯅ ꯃꯇꯥ ꯑꯃꯅ ꯑꯣꯁꯥꯕꯤꯅ ꯍꯥꯏꯔꯗꯤ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯃꯥꯡ ꯊꯥꯕꯅꯤ ꯊꯕꯛꯀꯤꯅꯦ ꯍꯥꯏꯔꯗꯤ ꯃꯅꯤꯡꯗ ꯂꯥꯛꯑꯅꯤ ꯂꯩꯁꯅꯥꯅ ꯑꯣ ꯂꯥꯛꯏ ꯏꯇꯥ ꯊꯔꯣ ꯏꯕꯥꯅꯤꯁꯨ ꯑꯗꯣ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤꯗꯅ ꯏꯇꯥ ꯀꯦꯊꯕꯤꯌꯥ ꯀꯩ ꯂꯩꯒꯦ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯩꯝꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯃꯆꯜ ꯁꯦꯝꯃꯤꯀꯥꯟꯗ ꯏꯇꯥꯅ ꯉꯥꯏꯕꯗꯣ ꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯊꯔꯣꯅ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯦꯛꯄ ꯏꯇꯥ ꯅꯣꯏꯕꯣ ꯀꯦꯊꯕꯤꯅ ꯍꯦꯛꯇ꯭ꯔꯤ ꯏꯇꯥ ꯉꯁꯥꯏꯈꯩ ꯀꯥꯎꯕ ꯀꯥꯎꯏ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤ ꯍꯦꯛꯂꯨꯔꯒꯦ ꯏꯇꯥ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯃꯜꯂꯨꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯍꯩꯃꯥ ꯅꯣꯏ ꯃꯅꯤꯡꯁꯦ ꯍꯥꯟꯅ ꯌꯥꯝ ꯁꯣꯡꯉꯝꯗꯥꯏꯅꯦ ꯅꯥꯄꯤ ꯃꯀꯥꯡ ꯐꯥꯎꯕ ꯍꯧꯕ ꯎꯗ꯭ꯔꯦꯃꯤ ꯑꯩꯈꯣꯏ ꯄꯥꯕꯅꯅꯦ ꯅꯍꯥꯟꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯈ꯭ꯔꯕꯅꯤ ꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯈꯔ ꯃꯜꯂꯣ ꯑꯩꯁꯨ ꯁꯣꯝꯗꯒꯤ ꯃꯜꯂꯛꯀꯦ ꯍꯣꯏꯅꯦ ꯃꯟꯒꯦꯅꯤ ꯁꯤꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯟꯗꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯦꯕ ꯍꯪꯉꯛꯑꯅꯤꯃꯨꯛ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯣꯡꯕꯗꯨꯅꯦ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯃꯤꯋꯥ ꯍꯥꯏꯖꯤꯟꯕ ꯍꯦꯃꯟꯗꯅ ꯀꯥꯏꯅꯈ꯭ꯔꯦꯗꯅ ꯑꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅꯗꯤ ꯆꯨꯝꯕꯅꯤꯗ ꯆꯨꯝꯗ꯭ꯔꯅꯦ ꯍꯣꯏ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯗꯤ ꯀꯥꯏꯅꯔꯣꯏꯗꯅ ꯍꯦ ꯀꯥꯏꯅꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯅꯧ ꯑꯅꯧꯕ ꯃꯁꯛ ꯐꯖ ꯐꯖꯕ ꯀꯣꯏꯌꯨ ꯀꯩꯅꯣ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯏꯅꯒꯦ ꯌꯦꯡꯒꯦꯕ ꯅꯪ ꯏꯇꯥ ꯅꯪꯁꯨ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯐꯪꯗꯕꯩꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯏꯅꯤꯡ ꯅꯨꯄꯥꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯔꯣ ꯍꯦ ꯅꯪꯁꯨ ꯐꯪꯗꯕꯗꯤ ꯍꯥꯏꯅꯣ ꯑꯩꯅ ꯇꯥꯟꯗꯅ ꯀꯣꯏꯗꯕꯅꯤ ꯐꯪꯗꯕ ꯀꯥꯏꯅ ꯈꯪꯅꯤ ꯅꯪ ꯍꯟꯗꯛꯇ ꯇꯔꯛ ꯀꯣꯏꯖꯔꯤꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯍꯟꯒꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯅꯣꯏꯗꯨꯅ ꯍꯋꯥꯏ ꯃꯇꯣꯟ ꯀꯌꯥꯝ ꯍꯦꯛꯒꯦ ꯏꯇꯥ ꯅꯪꯕꯣ ꯍꯥ ꯍꯋꯥꯏ ꯃꯇꯣꯟ ꯑꯁ ꯏꯇꯥꯅ ꯍꯦꯛꯄꯗꯣ ꯐꯅ ꯌꯥꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯦꯛꯑꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯑꯅꯤ ꯌꯥꯔꯦ ꯆꯠꯂꯁꯤ ꯑꯇꯩꯗꯣ ꯉꯥꯏꯕꯗ ꯋꯥꯔꯝꯕꯅꯤ ꯃꯁꯛꯁꯤꯒ ꯍꯣꯏ ꯂꯥꯛꯑꯣ ꯑꯔꯦꯝꯕꯗ ꯀꯧꯔꯝꯃꯤ ꯃꯁꯤꯒꯤ ꯂꯥꯏꯍꯨꯔꯤ ꯃꯥꯟꯕꯤꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯇꯥ ꯀꯩꯁꯨꯝ ꯍꯥꯏꯗꯤꯌꯦ ꯏꯇꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯐꯝꯂꯝꯃꯣ ꯑꯩ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯔꯛꯈꯤꯒꯦ ꯂꯩꯁꯅꯥꯁꯨ ꯃꯇꯥ ꯃꯌꯥꯝꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕꯗꯨꯗ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯃꯇꯥ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯋꯥꯏ ꯃꯇꯣꯟꯗꯨ ꯁꯤꯡꯖꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯃꯇꯥ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯛꯅꯣꯛꯇꯅ ꯁꯤꯡꯖꯨꯗꯨ ꯆꯥꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯅ ꯑꯁꯤꯗꯤ ꯍꯟꯗꯛꯇ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯧꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕꯗꯤ ꯑꯣꯏꯗꯦ ꯏꯅꯝꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯩ ꯂꯩꯔꯨꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯩꯁꯨ ꯄꯥꯟꯗꯦꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯇꯥ ꯃꯌꯥꯝꯒ ꯁꯤꯡꯖꯨ ꯆꯥꯅꯔꯨꯏꯅꯤ ꯑꯗꯣ ꯏꯅꯝꯃ ꯂꯝꯕꯤ ꯋꯥꯕꯨꯗꯤ ꯊꯣꯛꯑꯦ ꯇꯥ ꯇꯣꯝꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯋꯥꯔꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯇꯥ ꯇꯣꯝꯕꯗꯣ ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯒ ꯀꯣꯏꯅꯕ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯁꯨ ꯂꯝꯕꯤꯗ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ ꯎꯔꯝꯃꯤ ꯏꯅꯝꯃ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯈꯥꯏꯅꯕꯅ ꯐꯅꯤ ꯈꯜꯂꯤ ꯀꯩꯅꯣ ꯂꯩꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯄꯥꯎ ꯀꯣꯏꯇꯝ ꯇꯝꯕ ꯑꯃꯨꯛ ꯃꯥꯟꯈꯤꯅꯤ ꯐꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯉꯁꯤꯃꯛ ꯏꯄꯥꯝꯅ ꯆꯠꯈꯤꯅꯦꯕ ꯈꯪꯉꯤ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤꯕ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯃꯧ ꯅꯍꯥꯗꯨ ꯋꯥ ꯉꯥꯡꯗꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯗꯨ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯗꯨꯁꯨ ꯑꯩ ꯂꯩꯔꯛꯀꯦ ꯉꯥꯏꯈꯣ ꯉꯥꯒ ꯂꯥꯏꯔꯤ ꯀꯔꯤ ꯊꯕꯛꯅ ꯆꯠꯇꯣꯏꯁꯦ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯀꯔꯤꯅꯣ ꯅꯨꯄꯤ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛꯀꯤ ꯋꯥ ꯍꯪꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯀꯔꯤꯅꯣ ꯏꯁꯧꯒ ꯑꯃꯨꯛ ꯂꯥꯡꯉꯛꯏꯁꯤꯕꯨ ꯅꯪꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ
ꯌꯨꯝ ꯁꯥꯕꯒꯤ ꯋꯥ ꯍꯪꯕ ꯆꯠꯄꯕꯨ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯆꯠꯅꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯁꯦ ꯀꯩꯁꯨꯝꯇ ꯈꯪꯂꯔꯦ ꯃꯇꯥꯒꯨꯝ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥꯁꯣꯏ ꯌꯥꯝ ꯉꯥꯡꯈ꯭ꯔꯕꯨ ꯈꯨꯟꯅꯕꯁꯤꯅꯅꯦ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯁꯦꯝꯕꯁꯦ. ꯐꯨꯑꯣꯕ. ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯅꯤꯅ ꯐꯨꯅꯤꯡꯂꯝꯂꯅꯤꯅꯦ. ꯑꯩ ꯍꯥꯏꯁꯤꯅꯦ, ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯅꯪꯒꯅꯦ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ. ꯑꯩ ꯏꯄꯥꯝꯗ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ. ꯏꯄꯥꯝꯗ ꯊꯤꯜꯂꯣꯕ. ꯍꯦ, ꯇꯥꯅꯤꯡꯗꯤ ꯆꯠꯂꯣ. ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯏꯃꯥꯗꯣ ꯍꯩ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ. ꯆꯪꯉꯣ, ꯑꯩ ꯊꯣꯛꯑꯦꯀꯣ. ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯕꯤꯗꯈꯩ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ. ꯉꯝꯃꯤꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ. ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯀꯣꯏꯗꯅ ꯀꯣꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯤ. ꯌꯨꯝꯁꯤꯗ ꯄꯨꯗ ꯄꯨꯁꯤꯜꯂꯛ ꯆꯠꯂꯣ. ꯃꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯗꯕꯅꯤ. ꯃꯪꯒꯣꯜ ꯑꯗꯨꯗ ꯋꯥ ꯈꯔ ꯆꯕꯦꯡ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯏ. ꯃꯪꯒꯣꯜꯗ ꯃꯄꯥ ꯐꯝꯂꯤꯕꯗꯨ ꯎꯗꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯣꯡꯗꯅ ꯆꯪꯈ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯆꯣꯡꯗꯅ ꯆꯪꯈ꯭ꯔꯤꯁꯤꯅ? ꯑꯩꯅ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯂꯩꯔꯨꯕꯁꯤꯗ ꯂꯣꯏꯅ ꯉꯥꯎꯔꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯅꯦ. ꯑꯣ, ꯀꯔꯤꯅꯣ ꯉꯥꯎꯔꯤꯕꯣ? ꯏꯆꯦ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯁꯦ. ꯅꯆꯥꯅꯨꯄꯤꯕꯨꯅꯤꯗ. ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯑꯩꯒꯁꯦ ꯎꯗꯈꯩ ꯅꯣꯛꯇꯅ ꯆꯪꯈꯤꯕꯗꯨꯗ ꯉꯥꯎꯔꯕ꯭ꯔꯅ ꯍꯥꯏꯔꯝꯂꯤꯕ. ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯑꯃꯨꯛ ꯅꯣꯛꯂꯒ ꯂꯩꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯧ ꯂꯥꯡꯂꯛꯀꯅꯤ. ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯅꯠꯇꯦꯗ. ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯂꯒ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯃꯊꯥ ꯁꯥꯔꯕꯅꯦ ꯑꯩꯗꯤ. ꯍꯩ, ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯃꯥ ꯅꯪꯅ ꯂꯣꯏꯅ ꯇꯝꯕꯤꯒꯗꯧ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯞꯀꯗꯕꯩ ꯁꯔꯨꯛꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯕꯥꯜꯂꯣꯟ ꯐꯖꯅ ꯇꯝꯕꯤꯌꯨ. ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤꯀꯣ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯝꯃꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯃꯨꯛ ꯉꯥꯡꯁꯤ ꯀꯩꯅꯣ ꯑꯁꯤꯕꯣ? ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦꯕ. ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯗꯣ ꯈꯜꯂꯒ ꯂꯩꯊꯣꯛꯀꯦ. ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯡꯍꯟꯈꯤꯗꯧꯕ ꯄꯥꯝꯃꯨꯏꯌꯦꯕ. ꯂꯩꯁꯅꯥꯗꯨ ꯐꯤꯔꯣꯜ ꯁꯤꯟ ꯁꯦꯠꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯅꯥꯀꯟ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯅꯔꯛꯄ ꯃꯇꯝꯅꯤ. ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗ ꯃꯇꯥ ꯊꯔꯣ ꯑꯃꯗꯤ ꯀꯦꯊꯕꯤ ꯍꯣꯏꯒꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯊꯔꯣꯅ, ꯏꯇꯥ, ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯀꯣ. ꯀꯦꯊꯕꯤꯅ, ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯀꯣ. ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯁꯅꯧꯗꯣ ꯑꯗꯨꯅ ꯎꯔꯗꯤ ꯉꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯂꯩꯁꯅꯥꯅ, ꯑꯁ ꯏꯇꯥ ꯀꯦꯊꯕꯤ, ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ. ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯇꯥꯁꯅꯧꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯛꯅꯅꯤꯡꯉꯥꯏ ꯂꯩꯔꯝꯂꯔꯣꯏꯕ ꯅꯣꯏ. ꯃꯔꯩ ꯏꯇꯠꯈꯩ ꯍꯩꯅꯗꯤ ꯌꯥꯝꯅ. ꯊꯔꯣꯅ, ꯀꯩꯒꯤ ꯍꯩꯅꯗ꯭ꯔꯤꯅꯣ? ꯇꯥꯁꯅꯧꯅ ꯏꯇꯥꯗ ꯌꯥꯝ ꯉꯥꯎꯖꯔꯤꯗꯨꯗꯤ. ꯃꯥ ꯅꯠꯇꯅ ꯏꯇꯥꯒꯤꯕꯨ ꯂꯛꯅꯅꯤꯡꯉꯥꯏ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯁꯤꯡꯗꯨ ꯅꯣꯛꯏ. ꯂꯩꯁꯅꯥꯗꯤ ꯃꯆꯤꯜ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯈꯪ ꯑꯔꯤꯕ ꯁꯥꯅꯧ ꯃꯥꯁꯨ ꯃꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ. ꯀꯦꯊꯕꯤꯅ, ꯏꯇꯥ ꯂꯩꯁꯅꯥ, ꯇꯥꯁꯅꯧꯗꯤ ꯑꯥꯗ ꯂꯥꯛꯄ ꯂꯥꯛꯏ. ꯑꯩ ꯀꯧꯒꯦꯀꯣ. ꯇꯥꯁꯅꯧ, ꯉꯥ ꯐꯥꯕ ꯆꯠꯂꯨꯏꯔꯣ? ꯉꯥ ꯐꯥꯔꯨꯏ. ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯦꯊꯕꯤꯅ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯅꯦ. ꯁꯅꯥꯕꯨꯟ ꯄꯥꯏꯔꯤꯁꯤꯕꯨ ꯎꯗ꯭ꯔꯕꯣ? ꯇꯥꯁꯅꯧꯁꯦ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯕ ꯃꯥꯜꯂꯤꯀꯣ. ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ. ꯂꯩꯁꯅꯥ, ꯅꯪꯗꯤ ꯅꯁꯛꯇꯣ ꯌꯥꯝ ꯐꯖꯔꯦꯅ. ꯎꯗꯕꯁꯨ ꯀꯨꯏꯔꯦ. ꯑꯁ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ. ꯅꯣꯏꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕꯣ. ꯑꯩ ꯆꯠꯂꯝꯃꯒꯦ, ꯅꯣꯏ ꯂꯥꯛꯑꯣ. ꯊꯔꯣꯅ, ꯍꯩꯃꯥ, ꯉꯥꯏꯈꯣ ꯏꯇꯥ. ꯇꯥꯁꯅꯧ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯂꯩꯁꯅꯥꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ. ꯏꯇꯥ ꯀꯦꯊꯕꯤ, ꯂꯥꯛꯑꯣ. ꯑꯃꯁꯦ ꯐꯤꯡ ꯆꯣꯡꯉ ꯆꯠꯈ꯭ꯔꯦ. ꯃꯇꯥ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ. ꯁꯥꯅꯧꯁꯨ ꯂꯩꯁꯅꯥꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯂꯩꯁꯅꯥꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯉꯥꯏꯔꯒ ꯂꯩ. ꯂꯩꯁꯅꯥꯅ, ꯏꯇꯥ ꯀꯦꯊꯕꯤ, ꯇꯥ ꯊꯣꯝꯕꯗꯣ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯃꯥꯜꯂꯤꯀꯣ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯖꯔꯨꯅꯨ. ꯍꯌꯦꯡꯋꯥꯏ ꯋꯥꯖꯁꯅꯤ ꯏꯕꯦꯝꯃ ꯅꯪ. ꯈꯪꯗꯦꯅꯦ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯅꯤ. ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯛꯏ.
Nahan unakhibadudagi ngasi phawba kaisumtasu hairакte. Magi sibu atopa nupi amamu unaba chalizalo. Tharuna. He raita asengba mahana khangdokpana phatro. Kana khangni mayumgi tabak silambaso. Laisnana. Mayumgi tabak silasu ita ke thabi phawba unaba lakpadi masu yaina. Ngasi nongmani sida manu unaba lakrisa atopa nupi koikhibeni. Ke thabia aina haisi sumdoini ko phagidi natrehe. Ita Laisnana haigumladana sumsingnare. Lao chana chana wari sarsi. Wakhalga se nungaitre. Madugi nupado handak unabada WhatsApp sabi ngangna thoke. Tharuna. As masigi Laisna si suba mangai daizile. Mi wakhal nungai khirwe haibani. Haigi su kona tapna hairake haideba. Kona tapta kai nusiru raganda atopa nupi koina khangtui sarukpudi hauji khangobsina phatra adui haibibani. Ita tharo nangi dusu chesinjo. Mami khara ngawba maliko. Nahan muk ama aikoi hum unabatu uidana nangi do. Aduda aingonda mami to phala phala ka yengai poni. Haibi hori sini ko idea chesinjo. Madam naringa sida tukna hau. Nasak hair thiba nate atopa nupa mi ngau. Herai ta nangsu nangondi yengle kainaga pangai dek daizili. Mi aige wari sanabada mami phau soithoktabani. Nangna wakhal henjina khanbagi oiramgani. Madi yam phabani. Adugumba kato karan tawgadaba nupa nati. Haima aina harise thajadrisi kaigino. Nata aina haibwada thajadradi yaroi bemana. Nupa du pungsum sumkre. Kanaba lauthoklagane chakhidobu nupa ni nangido yengbuda tum khange aina. Adunani madam leringai sida ama yenghau. Kethabina hoine phareni itana haibado aikhosu loina thajaiba. Ado nangsu tasanoga koinarodana. Maral mathumsu watbadate. Magi haibu chahi khara leizabe wani. Moigi sanogi wase amu haudore. Yam pamlagana nangi koinaru. Aina pamden haiba natro. Aidi wangchauba. Masagase yam phaba. Yengbada lemba aduguma nupaduni aina pamisi. Aduga tasanoi. Nate kai sanarege haibani nogi sibo. Nisu khangli natro aige pam-pamdase. Tharona hoiba khangiba. Itana toknaru phatte haiba nupasingdo aikoina loina toknaridana. Itana haiba aikoisu loina illi. Aduna handakti itasu aikoina haibase indaba yadeko. Yare taningdre wa makha tarangnu. Nupado yam koihaningaga masak fajabam semo. Adu phare aisu thongal yaure changhaurake. Noisu chaloko. Changeko. Noyani muna khanjau aina harido change. Kethabina. Mana sumaina haisen toknan khibu nupase kyam yame. Handakti magi mawaga lawzaru ai. Ita tharo nangsu Laisnana hariwada thajabrane. Amuksu thajai amuksu thajadi. Adu khangdi mana sumaina toina haijiladi wakhalse phana khanba ngamdi hekta toknaningi. Ado yami he mani jilaga toknakiba singdo nupa singdunaga thina ganglambado. Namanabi saroi mambiduna haijilaga nangna thajariba kaina. Punsida nupa phangdaba oyu kainaga sap tawrami poni. Is nangde du khakni aigidine khong hama sangmada thirta tasilagane iraknaraga siro kaina hairami khangaba. Chopasu myam nangkrabani ita Laisnagi mawa lawbada. Migi nushinabatu kairaga haraujabima tawri magisi. Handakti tasanogane namdana koina halaga selhankise mase. Adum kana khangdawni. Hoi aduna phani. Aikoina da nupagi mangni kaiba chopa nangba yabra. Magi patanaba tawbusu nate. Tasanogda lairadi akutta hamnagasu chadoini. Kande ikoi dabida namdana selhankise ko. Makhoi anidu wari kaya sanaduna mayumda satkirami. Numisu tasilakli khungkangdu thabak wana sunarubagi changan thongduna saksa thokla matung thabak surubagi wabana ngana tumba sangnarami. Laisna hoisu sak toklaga kolukhak singdu phengba loiraga phamungda tumba sangnarami. Laisna tumba yadabagi nakalamada muksep amada muksep tawduna wakhal kaya khallaga lai. Laisnana ita kethabiga tharuga moyanina handak koiriba nupase. Si kaina halladi tokna nungai kranida. Panadi yami he aini silaga tokna halise. Moinaga kaina bagi warini kainaga jaga sadabado yengba yam nungai bani. Hadaki simatanga kaina halama tongdadine tawbiroida nungai tre. Nupasingsisu aingodadi amta harakti. Ita mayamdana pami nusina harai mayamse nusit mukungi.
ꯑꯩꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎ ꯅꯨꯄꯥ ꯑꯝꯇꯅ ꯍꯦꯛ ꯄꯥꯝꯃꯦꯅ ꯍꯥꯏꯕꯤꯔꯛꯇꯦꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯣꯏꯅ ꯀꯣꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯏꯅꯍꯟꯕꯅꯤꯗꯅ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ꯭ꯔꯅꯦ ꯀꯥꯏꯗꯦꯗ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯑ ꯂꯣꯏꯔꯦ ꯀꯥꯟꯗꯦ ꯇꯨꯝꯕꯗꯨꯝ ꯊꯦꯝꯒꯦ ꯂꯩꯁꯅꯥꯗꯨ ꯃꯊꯟꯇ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯅꯥꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯑꯌꯨꯛꯀꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯧ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯧꯐꯝꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯅꯔꯝꯃꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯌꯥꯁꯨ ꯉꯟꯅ ꯍꯧꯒꯠꯅꯗꯨꯅ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩ ꯃꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯄ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯅ ꯏꯃꯥ ꯑꯩꯁꯤ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯔꯛꯇꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯂꯕ꯭ꯔꯣ ꯅꯪ ꯍꯥ ꯌꯨꯝꯕꯥꯂꯣꯟ ꯍꯥꯟꯅ ꯐꯖꯅ ꯈꯪꯈꯣ ꯃꯗꯨ ꯈꯪꯂꯕ ꯇꯨꯡꯗꯅꯦ ꯅꯨꯄꯥꯗꯨꯗꯤ ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯂꯥꯛꯆꯒꯗꯧꯅꯤ ꯅꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯅꯕ ꯐꯅꯕ ꯍꯣꯠꯅꯈꯣꯅꯦ ꯃꯁꯛꯁꯤꯒ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯗꯨꯒ ꯅꯨꯄꯥ ꯀꯥꯏ ꯍꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯁꯛꯇꯣ ꯍꯤꯟꯖꯥꯡꯗꯨ ꯁꯦꯝꯃꯨ ꯂꯥꯎ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯇꯥꯁꯤꯟꯅꯅ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯗꯦ ꯍꯥꯏꯅꯤ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯤꯅ ꯉꯥꯡꯕꯤꯅꯤ ꯄꯥꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯖꯥꯎ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯈꯤꯕꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ ꯂꯩꯁꯅꯥꯗꯨ ꯅꯣꯕꯥꯞ ꯑꯃ ꯄꯥꯏꯔꯒ ꯃꯇꯥ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯩꯁꯅꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯣꯝꯃꯒ ꯁꯥꯅꯧꯒꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯁ ꯑꯁꯤꯒꯤ ꯁꯥꯅꯧ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯦ ꯑꯃꯨꯛ ꯌꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯥ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯇꯥ ꯊꯣꯡꯕꯁꯤꯗꯅꯦ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯤꯟꯒꯦ ꯇꯧꯔꯒ ꯎꯁꯤꯟꯅꯗꯕꯤ ꯁꯥꯔ ꯆꯠꯂꯒꯦ ꯊꯣꯝꯕꯅ ꯂꯩꯁꯅꯥ ꯀꯥꯏꯗꯅꯣ ꯇꯥꯗꯦꯅꯦ ꯑꯣ ꯂꯩꯁꯅꯥ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯣꯝꯕ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯅꯨꯕꯥ ꯐꯖꯕ ꯑꯃꯁꯨ ꯄꯥꯏꯔꯒ ꯀꯅꯥꯒꯤꯗ ꯆꯥꯎꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯏꯇꯥ ꯀꯦꯊꯕꯤ ꯍꯣꯏꯗ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯊꯣꯝꯕꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯣꯡꯕꯥꯜ ꯑꯃ ꯏꯁꯤꯠꯅꯕ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯍꯣꯔꯦꯟ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯀꯦꯊꯕꯤꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯨꯏꯔꯦ ꯃꯥꯒ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯗꯕ ꯇꯥ ꯁꯥꯅꯧꯁꯨ ꯌꯥꯎꯍꯜꯂꯛꯀꯦ ꯀꯩ ꯀꯥꯏꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯏꯇꯥ ꯀꯦꯊꯕꯤꯗ ꯍꯥꯏꯔꯨꯔꯒꯦ ꯆꯠꯂꯦꯀꯣ ꯑꯣꯏꯃ ꯑꯁ ꯃꯁꯤꯒꯤ ꯁꯥꯅꯧꯁꯤꯒ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯤꯗꯅꯦ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦꯅ ꯑꯌꯣꯃ ꯑꯁ ꯁꯥꯅꯧꯅ ꯊꯣꯝꯕ ꯂꯩꯁꯅꯥꯁꯦ ꯈꯨꯗꯤ ꯊꯤꯖꯤꯟꯈ꯭ꯔꯦ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯁꯣꯛꯇꯦ ꯊꯣꯛꯏꯁꯤꯗꯤ ꯁꯦ ꯐꯤꯁꯤ ꯌꯦꯠꯄꯤꯒꯦ ꯂꯩꯁꯅꯥꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯁꯥꯅꯧꯅ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯐꯠ ꯁꯦꯒꯥꯏꯔꯒ ꯈꯣꯡꯕꯤ ꯑꯁꯣꯛꯄꯗꯨꯗ ꯌꯦꯠꯁꯤꯟꯕꯤ ꯊꯣꯝꯕꯁꯨ ꯁꯥꯅꯧꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯁꯅꯥꯗꯨ ꯃꯈꯣꯡꯅ ꯌꯦꯠꯂꯤꯕꯗꯨ ꯂꯣꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯝꯕꯅ ꯇꯥ ꯁꯥꯅꯧ ꯂꯩꯁꯅꯥꯅ ꯇꯥ ꯁꯥꯅꯧꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤꯀꯣ ꯃꯥꯏ ꯃꯑꯣꯡꯁꯤ ꯌꯥꯗꯦꯕ ꯑꯩ ꯌꯥꯎꯕꯁꯤꯗ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯄ꯭ꯔꯞꯀ ꯆꯠꯈꯤ ꯃꯥꯅꯕꯨ ꯑꯩ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯅꯦ ꯊꯣꯝꯕ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯀꯥꯏꯗꯅ ꯌꯥꯁꯤꯟꯅꯗ꯭ꯔꯤꯅꯤ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯕꯗꯅꯦ ꯅꯝꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯦ ꯀꯦꯊꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯆꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯠ 이실로시 nga 파블로르가 점가서 빠져나 하다가 징주 잡아 쩌나봐 호이 호렌디 내려게 됐을지 마코이 아니도
ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯏꯁꯤꯟꯅꯕ ꯄꯣꯠꯁꯤꯡꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯀꯧꯔꯛꯏ꯫ ꯀꯦꯊꯕꯤ, ꯑꯣ ꯀꯦꯊꯕꯤ, ꯏꯇꯥ, ꯀꯩꯅꯣ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯆꯥꯛꯅ ꯅꯜꯂꯕꯣ? ꯊꯣꯛꯂꯣ ꯂꯥꯛꯑꯣ, ꯍꯩ ꯆꯥꯁꯦꯕ꯫ ꯑꯁ, ꯑꯌꯣ, ꯈꯣꯡꯕꯤꯁꯤꯁꯨꯕ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯇꯅꯅꯦ ꯐꯨꯛꯇꯠꯂꯒ ꯍꯦꯛ ꯂꯪꯊꯣꯛꯄ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯌꯥꯝ ꯅꯥꯖꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯀꯦꯊꯕꯤꯅ, ꯑꯣ ꯀꯔꯤꯅꯣ ꯁꯨꯃꯥꯡꯗꯨꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯃꯨꯛ ꯂꯩꯗꯨꯅ? ꯃꯥꯡꯒꯣꯜꯁꯤꯗ ꯀꯣꯛ ꯀꯥꯈꯠꯂꯛꯄ ꯌꯥꯕꯗꯣ꯫ ꯂꯥꯎ ꯀꯥꯈꯠꯂꯣ, ꯐꯛꯁꯤꯗ ꯐꯝꯁꯤ꯫ ꯑꯦ, ꯈꯣꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯈꯨꯗꯩ ꯃꯆꯦꯠꯁꯤꯅ ꯑꯉꯥꯡ ꯌꯣꯟꯕꯗꯧꯅ ꯌꯣꯝꯁꯤꯜꯂꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯈꯨꯗꯩ ꯊꯤꯖꯤꯜꯂꯤꯅꯤ꯫ ꯈꯨꯗꯩ ꯃꯆꯦꯠꯁꯤꯅ ꯇꯥ ꯁꯅꯧꯅ ꯌꯦꯠꯄꯤꯔꯛꯄꯅꯤ꯫ ꯏꯁ, ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯂꯝꯕꯤꯗ ꯇꯥ ꯊꯣꯡꯕꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯡꯈ꯭ꯔꯒꯅꯦ ꯈꯨꯜꯒꯤ ꯃꯁꯤꯒꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗ ꯊꯣꯛꯂꯣ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯦ, ꯇꯥ ꯊꯣꯡꯕꯅ ꯍꯥꯏꯔꯝꯃꯤꯔꯣ? ꯌꯥꯝ ꯐꯔꯦ, ꯑꯩꯁꯨ ꯍꯣꯔꯦꯟꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤꯗꯅ꯫ ꯑꯩ ꯌꯥꯎꯔꯣꯏꯀꯣ, ꯇꯜꯂꯦ ꯑꯩ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯕꯨ ꯐꯠꯇ ꯇꯧꯔꯅꯨ꯫ ꯏꯇꯥ ꯊꯥꯔꯣꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯁꯦ꯫ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯊꯥꯡꯒ ꯊꯨꯝ ꯃꯣꯔꯣꯛ ꯀꯩ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯅꯨꯕꯥꯞꯁꯦ ꯍꯥꯎꯁꯨ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ, ꯐꯝꯂꯝ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩ꯫ ꯃꯤꯅ ꯉꯥꯡꯂꯤ ꯋꯥꯒꯁꯦ ꯇꯥꯗꯈꯩ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯥꯅꯨ ꯍꯥꯏꯕ ꯅꯨꯄꯥꯗꯣ꯫ ꯃꯥꯅ ꯍꯦꯛ ꯀꯔꯟ ꯇꯥꯔꯗꯤꯕ ꯃꯅꯥꯇꯣꯟꯗꯨꯗ ꯁꯤꯡꯖꯨ ꯅꯝꯖꯤꯟꯒꯦ ꯈꯪꯅꯤꯃ꯫ ꯏꯇꯥ, ꯁꯦ ꯅꯪ ꯀꯧꯂꯣ, ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯑꯝꯇ ꯇꯣꯠꯁꯤꯟꯅꯒꯦ ꯑꯩ꯫ ꯀꯩꯅꯣ, ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯍꯥꯏꯔꯣ? ꯍꯣꯔꯦꯟ ꯃꯅꯤꯡ ꯑꯃꯨꯛ ꯆꯦꯅꯅꯤꯀꯣ꯫ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝꯍꯜꯂꯣ꯫ ꯏꯇꯥ ꯊꯥꯔꯣꯗꯣ ꯅꯣꯏ ꯅꯥꯀꯟꯁꯤꯗꯤ ꯑꯝꯇ ꯀꯧꯈꯨ, ꯂꯥꯎ ꯈꯣꯕ ꯑꯝꯇ꯫ ꯃꯥ ꯌꯥꯎꯔꯒꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ ꯍꯩ ꯆꯥꯕꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯎꯈꯤꯒꯦ꯫ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯆꯤꯟꯒꯅꯨꯀꯣ, ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯑꯣ ꯏꯇꯥ! ꯏꯇꯥ ꯊꯥꯔꯣ! ꯍꯩ ꯆꯥꯁꯤ ꯂꯥꯛꯑꯣ! ꯑꯁ, ꯈꯣꯟꯖꯦꯜꯁꯦ ꯅꯥꯀꯣꯡꯒ ꯂꯣꯏ ꯌꯩꯁꯤꯜꯂꯤ꯫ ꯈꯔꯗꯁꯨ ꯆꯠꯊꯣꯛꯑꯒ ꯀꯧꯔꯁꯨ ꯌꯥꯕꯁꯦ꯫ ꯉꯁꯤꯗꯤꯕ ꯃꯣꯔꯣꯛꯁꯦ ꯇꯞꯇꯥꯏ ꯍꯥꯞꯆꯤꯟꯒꯦ꯫ ꯀꯧꯈ꯭ꯔꯦ, ꯂꯥꯛꯑꯅꯤ꯫ ꯑꯦ, ꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯕꯣ? ꯍꯥꯞꯇꯦꯍꯦ, ꯁꯦ ꯃꯦꯂꯣ ꯅꯪ꯫ ꯊꯨꯝ ꯃꯣꯔꯣꯛꯁꯦ ꯆꯞ ꯆꯥꯔꯕꯅꯤ꯫ ꯅꯨꯕꯥꯞꯀꯁꯦ ꯑꯩꯅ ꯂꯣꯏ ꯈꯣꯛꯄꯤꯔꯝꯅꯤ꯫ ꯊꯥꯔꯣꯅ, ꯆꯥꯕ ꯍꯧꯔꯕꯣ? ꯑꯁ, ꯍꯩ ꯃꯦꯠꯄꯒ ꯍꯧꯕ ꯅꯠꯇ꯭ꯔꯤꯅ꯫ ꯆꯥꯔꯁꯦ, ꯑꯩꯁꯨ ꯍꯩ ꯆꯥꯅꯤꯡꯉ ꯂꯩꯔꯝꯃꯤꯅꯤ꯫ ꯂꯩꯁꯅꯥꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯀꯦꯊꯕꯤꯅ ꯊꯥꯔꯣꯒ ꯂꯩꯁꯅꯥꯒꯗ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯆꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯇꯥ ꯑꯅꯤꯅ ꯌꯥꯝꯃꯟꯗꯕꯅ ꯎꯄꯥꯏ ꯂꯩꯇꯦ, ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯟꯈꯤꯕ ꯃꯇꯥꯡꯗꯅꯤ ꯂꯩꯁꯅꯥ, ꯀꯦꯊꯕꯤ ꯑꯃꯗꯤ ꯊꯥꯔꯣ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯣꯡꯕꯒ ꯁꯥꯅꯧꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯁꯥꯅꯧꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯤꯟ ꯍꯧꯔꯕꯅꯤ꯫ ꯃꯁꯝꯗꯨꯅ ꯇꯞꯅꯕ ꯃꯈꯩ ꯍꯥꯠꯂꯤ꯫ ꯐꯨꯔꯤꯠꯅꯤ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯦꯠꯂꯤꯕꯗꯣ꯫ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯤ꯫ ꯊꯣꯡꯕꯅ, ꯑꯕꯣ, ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕ ꯑꯣꯛꯅꯕ꯫ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯍꯟꯁꯤꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯀꯦꯊꯕꯤꯅ, ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯀꯅꯣ, ꯉꯁꯥꯏ ꯅꯨꯕꯥꯞ ꯃꯦꯠꯄ ꯆꯥꯔꯨꯕꯒꯤ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯟꯕꯒꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯕꯣ, ꯃꯣꯔꯣꯛ ꯁꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯊꯥꯔꯣꯅ, ꯇꯥ ꯁꯥꯅꯧꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯂꯩꯁꯅꯥ ꯌꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ? ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯦꯔꯗꯤ ꯃꯤꯅꯒ ꯍꯦꯟ ꯌꯥꯄꯣꯟꯇꯦꯗ꯫ ꯂꯩꯁꯅꯥꯅ, ꯃꯁꯛꯁꯤꯒ ꯐꯖꯔꯦ, ꯃꯁꯝꯅꯦꯅ ꯁꯟꯅ ꯂꯩꯊꯣꯛꯈꯤꯕ ꯃꯥꯜꯂꯗꯅ꯫ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯇꯧꯏꯒꯁꯦ, ꯑꯩꯒꯁꯦ ꯑꯅꯤꯃꯨꯛ ꯆꯪꯕ ꯌꯥꯅꯤꯅꯦ꯫ ꯄꯤꯂꯦ ꯑꯩꯗꯤ, ꯑꯔꯦꯝꯕꯗꯤ ꯂꯥꯛꯆꯔꯅꯤ, ꯄꯨꯛꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯀꯦꯊꯕꯤꯅ, ꯏꯇꯥ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯊꯟꯇ ꯕꯨꯔꯨꯝ ꯁꯣꯜꯂ ꯂꯩꯗꯨꯕꯣ? ꯑꯁꯤ ꯇꯥ ꯁꯥꯅꯧꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯖꯤꯜꯂꯣ, ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯁ, ꯇꯥꯅꯤꯡꯗꯦ ꯏꯇꯥ, ꯑꯩꯅ ꯍꯩꯅꯗꯦꯅ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯄꯥꯝꯂꯒꯅ ꯅꯪ ꯍꯦꯛ ꯀꯣꯏꯔꯣ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯏꯁꯨꯁꯥ, ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯣ, ꯆꯥꯔꯣ꯫ ꯀꯦꯊꯕꯤꯅ, ꯏꯇꯥ ꯂꯩꯁꯅꯥ ꯅꯪ ꯇꯣꯠꯂꯣꯁꯦ꯫ ꯀꯩꯅꯣ ꯑꯃꯨꯛ ꯂꯩꯊꯣꯛꯇ ꯂꯩꯗꯨꯕꯣ? ꯇꯣꯠꯂꯣꯁꯦ, ꯀꯣꯛ ꯇꯣꯠꯂꯣ ꯍꯥꯏꯔꯒ꯫ ꯑꯁ, ꯅꯪ ꯑꯗꯨꯝ ꯇꯣꯠꯂꯁꯨ ꯌꯥꯕꯁꯤꯕꯨ ꯅꯪꯁꯤꯗꯤꯕ꯫ ꯏꯁꯤꯡ ꯈꯔ ꯂꯧꯕꯤꯔꯣ ꯈꯨꯠ ꯍꯥꯝꯅꯕ꯫ ꯁꯥꯅꯧꯅ, ꯑꯩꯈꯣই ꯂꯩꯁꯅꯥꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯦ ꯌꯥꯝ
ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯤꯒꯦ ꯁꯩꯗ ꯃꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯕꯤꯗ꯭ꯔꯤꯛ ꯕꯤꯗ꯭ꯔꯤꯛ ꯅꯨꯡꯁꯤꯟꯕ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯔꯗꯤꯅꯦ ꯇꯞꯇꯥꯈꯩ ꯅꯣꯏꯊꯠꯀꯦ ꯊꯥꯔꯣꯅ ꯍꯩꯃ ꯀꯩꯅꯣ ꯏꯇꯥ ꯂꯩꯁꯅꯥ ꯁꯤꯡꯖꯨꯗꯨꯕꯨ ꯆꯥꯛꯀꯣꯇꯤ ꯁꯥꯒꯩ ꯅꯣꯏꯔꯤꯗꯨꯕꯣ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯦ ꯁꯤꯡꯖꯨꯁꯦ ꯈꯔ ꯃꯨꯟꯅ ꯅꯣꯏꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔ ꯏꯇꯥ ꯀꯦꯊꯕꯤ ꯍꯣꯏ ꯆꯥꯔꯁꯤ ꯏꯇꯥ ꯂꯩꯁꯅꯥ ꯌꯥꯔꯦ ꯁꯤꯡꯖꯨꯗꯣ ꯃꯍꯤ ꯇꯥꯔꯦꯃꯤ ꯅꯪꯕꯣ ꯃꯈꯣꯏꯁꯤꯡꯗꯨ ꯁꯤꯡꯖꯨꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯈꯔ ꯆꯥꯕ ꯍꯧꯔꯛꯄꯗ ꯁꯤꯡꯖꯨꯗꯨ ꯃꯣꯔꯣꯛ ꯁꯥꯕꯅ ꯐꯤ ꯐꯤ ꯀꯥꯝꯅꯔꯛꯏ ꯂꯩꯁꯅꯥꯅ ꯑꯕꯣ ꯁꯤꯡꯖꯨꯒꯤ ꯃꯣꯔꯣꯛꯁꯤꯕꯨ ꯀꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯥꯕꯅ ꯁꯤꯗꯧꯔꯦꯃꯤ ꯍꯥ ꯅꯣꯏꯕꯨ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯍꯜꯂꯛꯎꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯌꯥꯝ ꯁꯥꯔꯕꯧ ꯆꯥꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯣꯏꯕꯨ ꯊꯥꯔꯣꯅ ꯑꯁ ꯑꯕꯣꯛꯁꯤꯁꯨ ꯃꯅꯥ ꯇꯥꯊꯤꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯁ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯤ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯗꯤ ꯊꯣꯝꯕꯅ ꯌꯥꯝ ꯁꯥꯔꯕꯅꯤ ꯅꯣꯏꯕꯨ ꯆꯥꯁꯤꯜꯂꯨ ꯁꯤꯐꯥꯎ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯣꯏꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯂꯩꯁꯅꯥꯅ ꯀꯦꯊꯕꯤ ꯅꯣꯏ ꯊꯥ ꯊꯣꯡꯕꯁꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯣꯔꯣꯛ ꯁꯥꯕꯒ ꯌꯨꯝ ꯄꯥꯟꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯑꯁ ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯏꯇꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯋꯥꯊꯤ ꯇꯞ ꯇꯥꯒꯩ ꯉꯥꯡꯂꯒ ꯅꯨꯄꯥ ꯅꯨꯄꯤꯒ ꯂꯣꯏ ꯀꯥꯏꯅꯍꯟꯅꯤꯡꯉꯁꯤ ꯑꯌꯣꯃ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯉꯦꯕ ꯑꯁ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯥꯅꯧꯅ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯁꯨꯒꯠꯂꯒ ꯂꯩꯔꯤꯗꯣ ꯀꯩꯁꯨꯝ ꯇꯧꯗꯦꯍꯦ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯛꯄꯅꯦ ꯏꯇꯠ ꯍꯦꯛ ꯇꯠꯂꯗꯅ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯅꯤꯕ ꯀꯦꯊꯕꯤꯅ ꯏꯇꯥ ꯑꯩꯗꯤ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏ ꯉꯁꯥꯏꯒꯤ ꯍꯩ ꯃꯦꯠꯄꯗꯨꯁꯨ ꯆꯥꯁꯤꯜꯂꯨꯕꯗꯨꯒ ꯍꯣꯏꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯂꯩꯁꯅꯥꯅ ꯑꯩ ꯌꯥꯗ꯭ꯔꯦꯍꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯆꯠꯂꯦꯀꯣ ꯑꯩ ꯊꯥꯔꯣꯅ ꯉꯥꯏꯈꯣ ꯏꯇꯥ ꯆꯠꯃꯤꯟꯅꯁꯦ ꯑꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯑꯩ ꯆꯤꯠ ꯇꯧꯔꯦꯕ ꯅꯣꯏ ꯇꯞꯅ ꯂꯥꯛꯎꯔꯣ ꯍꯣꯏꯃ ꯑꯁ ꯆꯤꯠꯅꯤ ꯑꯁ ꯅꯥꯟꯊꯔꯛꯄ ꯅꯥꯟꯕ ꯇꯥꯔꯦ ꯂꯩꯁꯅꯥꯗ ꯋꯥ ꯉꯥꯡꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯈꯔꯗꯨꯁꯨ ꯆꯦꯡꯈ꯭ꯔꯤꯕꯗꯨꯗ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯃꯃꯥꯒꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯃꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯏꯗꯣ ꯈꯔ ꯂꯣꯠꯂꯤ ꯊꯥꯏꯅ ꯃꯥꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯈꯤꯕ ꯃꯧ ꯑꯃꯅꯤ ꯍꯩꯃ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃ ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪ ꯂꯩꯁꯥꯕꯤꯁꯨ ꯐꯅ ꯐꯥꯔꯄꯣꯠꯅꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯅꯪ ꯍꯩꯃ ꯅꯪꯕꯨ ꯍꯟꯗꯛ ꯋꯥꯏꯗ ꯂꯨꯍꯣꯡꯂꯛꯈꯤꯕ ꯃꯧꯗꯨ ꯅꯠꯇ꯭ꯔꯅꯦ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯒ ꯀꯔꯤ ꯍꯥꯏꯅꯔꯨꯔꯦ ꯑꯣ ꯍꯥꯏꯅꯕ ꯍꯥꯏꯕꯨ ꯏꯅꯦ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯄꯨꯔꯣꯏꯕꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯎꯍꯧꯏ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯇꯝꯁꯤꯜꯂꯤ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯁꯨꯝ ꯑꯣꯏꯔꯝꯃꯣꯏ ꯅꯤꯡꯗꯅ ꯈꯟꯅꯕꯒ ꯍꯧꯔꯨꯔꯦ ꯏꯄꯥꯝꯗ ꯐꯥꯎ ꯆꯠꯀꯦ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯏꯅꯦꯝꯄꯣꯛꯅ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯂꯩꯁꯅꯥꯅꯅꯦꯅ ꯈꯨꯝꯃꯨꯔꯦ ꯑꯗꯨꯗ ꯏꯅꯦꯝꯄꯣꯛꯅꯅꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯊꯨꯒꯥꯏꯕꯤꯅꯦꯅ ꯍꯥꯏꯔꯛꯑꯦꯗꯣ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯥꯟꯕ ꯅꯠꯇꯕ ꯀꯔꯤ ꯍꯥꯏꯕ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯑꯣ ꯅꯆꯥꯅꯨꯄꯤ ꯀꯥꯏ ꯈꯪꯗꯕꯤꯁꯤꯗ ꯍꯪꯉꯣ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯔꯛꯄ ꯉꯥꯏꯔꯤꯁꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯄꯥꯈꯪ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯦ ꯆꯠꯂꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯣ ꯃꯧ ꯅꯍꯥꯗꯣ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯂꯩ ꯀꯩꯒꯨꯝꯕ ꯃꯃꯥ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯧꯗꯨꯒ ꯂꯩꯁꯅꯥꯒ ꯈꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯃꯐꯥꯎ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯏꯅ ꯂꯩꯁꯅꯥꯒ ꯇꯤꯟꯅꯈꯤꯕꯤ ꯏꯆꯟꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯅ ꯍꯩꯃ ꯏꯆꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯩ ꯂꯩꯒꯦ ꯅꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯏꯅ ꯏꯆꯟꯅ ꯂꯩꯁꯅꯥ ꯅꯪꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄꯤꯅ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯒ ꯍꯥꯏꯖꯤꯟꯈꯤꯕꯁꯤꯡꯗꯣ
ꯑꯔꯥꯟꯕ ꯂꯣꯏꯅ ꯑꯣꯏꯔꯝꯃꯦꯗꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯥꯖꯔꯨꯔꯒ ꯃꯤꯗꯨꯗ ꯊꯤꯅꯁꯨ ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯕ ꯇꯨꯝꯕ ꯌꯥꯗꯈꯩ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯕ ꯃꯇꯝꯗꯅ ꯅꯣꯡꯇꯁꯨ ꯂꯥꯛꯑꯣ ꯂꯥꯛꯈꯤꯗꯦ ꯅꯪ ꯂꯥꯛꯈꯤꯕ꯭ꯔꯕ ꯅꯪꯗꯤ ꯑꯩꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦ ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯀꯔꯤꯒꯤ ꯐꯥꯒꯤ ꯃꯗꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯥ ꯍꯣꯏꯅꯦ ꯐꯔꯦ ꯐꯥꯒꯤ ꯑꯣꯏꯔꯦꯅ ꯈꯜꯂꯁꯨ ꯑꯃꯨꯛꯈꯛ ꯅꯠꯇꯤꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯒ ꯅꯠꯇ꯭ꯔꯣ ꯍꯥꯏꯈꯤꯕꯗꯣ ꯂꯩꯁꯅꯥꯒꯤ ꯃꯃꯥꯅ 이베마 사우르노 이사누피시야 ꯑꯩꯅ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯜꯂꯔꯣꯏ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯏꯆꯟꯒꯤ ꯃꯃꯥꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯕꯅꯤ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯕꯗꯤ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯉꯥꯡꯒꯤ ꯋꯥꯗ ꯌꯥꯎꯁꯤꯟꯕꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯧ ꯅꯍꯥ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯁꯨ ꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯟꯕꯁꯦ ꯌꯥꯝ ꯇꯣꯏꯔꯕꯅꯤ ꯃꯁꯛꯁꯤꯒ ꯆꯤꯔꯣꯜ ꯇꯧꯕꯗꯤ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯐꯕꯗ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯕ ꯀꯔꯤꯅꯣ ꯂꯩꯁꯤꯟꯅꯔꯒ ꯄꯣꯛꯄ ꯂꯩꯁꯅꯥꯅꯤꯅ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯦꯅꯦ ꯏꯆꯟꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯏꯇꯥ ꯀꯦꯊꯕꯤꯒ ꯊꯔꯣꯒꯁꯨ ꯅꯪꯅ ꯑꯣꯏꯗꯕ ꯆꯤꯔꯣꯜ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯏꯇꯥꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯆꯤꯔꯣꯜ ꯍꯩꯕꯤ ꯑꯣꯏꯔꯝꯃꯤ 이마 잘라실라 이상기 mama masadu sauna sakirami leisna wadi ngangda tumina leptuna lei isadi leisabi pharaklabanina mingona wa tamsinbaga yam hairamledana isana pi phabanina pinasu thina nganglamba haujikti pelaba natro nang ha karigi tumina lepnaga leire ngang khodana nasindo ngang khugo mida haijinba ngang baiba dumaina mina thina nganglamlibasya masidasu nangang ba kaidawi ha kaidawge ima aisu aikri aigi ta singambadi leikaigi mausingda aina laknaboi kaiboi panghai daisingkri pataba tabaksida ai yainabi oina dum tawrure aisu aikri ma nasabo mukta ngangpiyo nasana so iriba kayase simdongna matanja pibiyo ima imadi wa makha taroi masigi matungdagine mine wa mathak thangna nganglakpadane 이마부 시크라이나 칼루고 이마부 시크라이나 칼루 아시 하이람라가 마마도 이몽다 프럽프럽 상크레 레이스나 마나 따우키오 파타바 싱가도 닝싱라가 마탄데 이카이바나 캉망감드라두나 kaplammi 누미시다기 하우나 레이스나 아육나 하우가뚜나 마마기 타바인 캉다 마땡 빵람미 레카이 코이다 레이람바두수 통갈 왕마 란키드레 레이스나 와칼 따나 마윰다 레이람미 농마디 이싱 속바 톨락바다 마다케 타비 아마디 타로가 땡나람미 leisnadi kaibana mamaidu non tharaga matani bulan thoklaga zatke tawi kethabina leisna ising sokpo thokleiro hoita ising sokpo thokleini ita nang haujikti wakhal tare haiba ekhoi suloina kangi kaigino natai khoibu una kaudabi zatke tawridi ita ei nakhoi gi mangda maise non khalaga zatpa ngamche aina nakhoida haikiba injingkiba mayam to aran mangakta ni nakoy na ibong tangakpiyo tarona kaigi itana adumay harino ha itana kaigi no ba adumay harido ba hauki bu pumba kautok naraga hanagom nuksina na pulaga loire nang saujikti wakal tarasidi nasa kayam phajatho ame khangaba panghai da haijilano nangsu kuina unadabagi oiramni adudi ising soklurase mamsing khadi nungaite makoy mata ahumdu ising sokpa laklammi ising soklaga mayumda halakpada sanawgasu thengnarammi tarona ta sanaw kai salluno ta sanaw di yam phajatho ame ko thainaga yam manatre masaga se yam phagalame asingbairo adakte so likai gi pakhang masaga pulaga hakjang sajin tawri aima wangang bagasu yam hongami hanaga yam manaramtre karibu kanaruni pamdaba hainadaba mina aigi leitalaga wangang bataningdabud ubada aiso isana wa tapna nganglaga simdoklabani pare adudi nakhoi siyumdalo aisu chalage ko ita leisna nahanwai singju sapa numita nangna nganglubado adudagi nungai khidramane pungo honglaga leirami tasa nausi aisya kaina haina khalamgani matamduda aina tina chaibi kibado
ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝ ꯏꯀꯥꯏꯖꯩ ꯁꯤꯡꯖꯨ ꯆꯥꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯆꯦꯟꯈꯤꯕꯗꯣ ꯇꯣꯛꯅꯤꯡꯗ꯭ꯔꯥ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ ꯑꯩꯁꯦ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯃꯇꯧꯗꯣ ꯃꯤꯠꯇꯒ ꯑꯃꯨꯛ ꯎꯔꯦ ꯃꯊꯣꯡꯗꯤ ꯆꯥꯗꯕꯅꯤ ꯅꯪꯁꯨ ꯑꯗꯣ ꯇꯥ ꯁꯥꯅꯧꯁꯦ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨꯗꯅ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯪꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯀꯦꯊꯕꯤꯅ ꯍꯥꯏꯒꯨꯝꯗꯨꯅ ꯏꯇꯥ ꯑꯩꯈꯣꯏ ꯁꯤꯟꯕꯤꯒꯦ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯗ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛꯅꯤ ꯀꯩꯅꯤ ꯄꯨꯡꯍꯣꯡꯁꯨ ꯍꯣꯡꯂꯤ ꯑꯁ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯂꯛꯄ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯣꯏꯁꯨ ꯍꯥꯟꯅꯅ ꯑꯩꯅ ꯊꯤꯅ ꯉꯥꯡꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯨꯕ ꯍꯥꯏꯕꯗꯣ ꯐꯖꯐꯝ ꯂꯩꯇꯦꯗ ꯑꯩ ꯏꯀꯥꯏꯖꯩ ꯇꯜꯂꯤ ꯊꯥꯔꯣꯅ ꯏꯀꯥꯏꯕꯒ ꯌꯥꯔꯣꯏ ꯑꯍꯥꯟꯕꯗ ꯏꯀꯥꯏꯔꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯐꯈ꯭ꯔꯗꯧꯅꯤ ꯀꯥꯟꯗꯦ ꯏꯇꯥ ꯀꯦꯊꯕꯤ ꯍꯌꯦꯡꯁꯦ ꯃꯈꯣꯏꯅꯤ ꯎꯅꯅꯕ ꯏꯕꯥꯅꯤꯅ ꯈꯔ ꯁꯤꯜꯂꯁꯤ ꯐꯔꯦ ꯅꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯂꯩꯁꯅꯥ ꯂꯩꯍꯧꯔꯣ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯀꯦꯊꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯁꯅꯥꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯃꯇꯥ ꯑꯅꯤꯗꯨ ꯄ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯇꯥ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯪꯒꯣꯜꯗ ꯃꯄꯥꯟ ꯂꯩꯕꯤꯕ ꯐꯤꯁꯥꯀꯣꯜꯗꯨꯗ ꯀꯥꯈꯠꯂꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ ꯂꯩꯁꯅꯥꯅ ꯐꯤ ꯁꯥꯔꯤꯕ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯀꯦꯊꯕꯤꯅ ꯂꯥꯛꯑꯣ ꯃꯤ ꯉꯥꯏ ꯂꯩꯍꯧꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯕꯣ ꯃꯦꯝ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯔꯣꯅ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯃꯤ ꯁꯤ ꯍꯧꯒꯠꯂꯣꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯔꯣꯕ ꯅꯪꯒꯤ ꯐꯤꯁꯤ ꯂꯥꯛꯑꯣ ꯑꯩꯃ ꯏꯇꯥ ꯐꯤ ꯍꯣꯡꯂꯛꯈꯤꯒꯦ ꯃꯥ ꯍꯦꯛꯇ ꯁꯤꯡꯉꯤ ꯋꯥꯅꯤ ꯉꯥꯏꯈꯣꯃꯤ ꯑꯣ ꯐꯤꯒꯅꯦ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯥꯔꯣꯅ ꯂꯩꯁꯅꯥꯗꯨ ꯄꯥꯏꯔꯒ ꯆꯦꯟꯕꯩ ꯆꯠꯄꯣꯏ ꯇꯧꯔꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯂꯤ ꯀꯦꯊꯕꯤꯁꯨ ꯃꯈꯣꯏꯅꯤꯒꯤ ꯇꯨꯡꯗ ꯇꯥꯟꯅꯩ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯊꯣꯝꯕꯒ ꯁꯥꯅꯧꯒꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯣꯝꯕꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯥꯀꯟꯗ ꯆꯥꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯔꯣꯅ ꯂꯩꯁꯅꯥꯗꯨ ꯁꯥꯅꯧꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯝꯂꯒ ꯅꯥꯀꯟꯗ ꯃꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯁꯥꯅꯧꯅ ꯀꯩꯅꯣ ꯆꯤꯡꯂꯒ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯅꯁꯥꯅꯒ ꯌꯥꯗꯅ ꯃꯣꯏꯅꯤꯅ ꯄꯨꯔꯛꯏꯔꯣ ꯅꯠꯇꯦ ꯑꯩꯅ ꯐꯤ ꯍꯣꯡꯈꯤꯒꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯣꯏꯅ ꯌꯥꯔꯅꯤ ꯍꯣꯡꯗ꯭ꯔꯁꯨꯅ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯆꯤꯡꯉꯒ ꯂꯥꯛꯄꯗꯨꯅ ꯁꯤꯐꯥꯎ ꯆꯤꯡꯉꯒ ꯂꯥꯛꯏꯁꯤꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯀꯅꯥ ꯈꯪꯅꯤ ꯂꯥꯛꯑꯒꯁꯨ ꯑꯔꯤꯕ ꯄꯥꯈꯪꯅꯦꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯁꯨ ꯅꯣꯏꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯤ ꯇꯧꯔꯤꯁꯤ ꯇꯥ ꯁꯥꯅꯧ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯏꯊꯟꯇ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ ꯌꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯑꯅꯨ ꯊꯥꯔꯣꯅ ꯇꯥ ꯊꯣꯝꯕ ꯑꯁꯤ ꯑꯅꯤꯁꯦ ꯉꯁꯤꯗ ꯆꯦꯜꯍꯟꯈ꯭ꯔꯁꯤ ꯀꯦꯊꯕꯤ ꯅꯣꯏ ꯑꯅꯤꯅ ꯈꯔ ꯇꯞꯅ ꯆꯦꯜꯂꯣ ꯍꯣꯏꯅꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯀ ꯐꯕ꯭ꯔꯣ ꯀꯦꯊꯕꯤꯅ ꯅꯨꯃꯤꯠꯄꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯆꯦꯜꯍꯜꯂꯦꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯉꯥꯡꯗꯣꯏ ꯖꯥꯠꯂꯣ ꯊꯥꯔꯣꯅ ꯉꯥꯡꯂꯣꯏꯍꯦ ꯃꯤ ꯏꯇꯥ ꯂꯩꯁꯅꯥꯁꯦ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯁꯤꯗꯤ ꯀꯥꯟꯗꯦ ꯑꯅꯤꯁꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯆꯦꯜꯍꯟꯈ꯭ꯔꯁꯤ ꯇꯥ ꯊꯣꯝꯕ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯨ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯁꯤꯜꯂꯒꯦ ꯊꯣꯝꯕꯗꯨ ꯁꯥꯅꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩ ꯁꯥꯅꯧ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯝꯕꯅ ꯃꯤꯠꯁꯤ ꯈꯠꯂꯒ ꯏꯪꯒꯤꯠ ꯇꯧꯏ ꯁꯥꯅꯧꯁꯨ ꯊꯣꯝꯕꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯃꯤꯠꯁꯤ ꯈꯠꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒ ꯃꯇꯥ ꯑꯅꯤ ꯑꯃꯗꯤ ꯊꯣꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯜꯂꯒ ꯁꯥꯅꯧ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯁꯤꯗ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯪꯒꯣꯜ ꯄꯤꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ ꯃꯉꯥꯎ ꯊꯤꯕꯤ ꯆꯤꯔꯣꯜ ꯇꯧꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯕꯤ ꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯄꯥꯈꯪ ꯑꯔꯤꯕ ꯁꯥꯅꯧꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕꯤ ꯏꯪ ꯇꯞꯄꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯐꯕꯤ